Ngasi numida wairam phongkiba kangleipaki mairagi pause dagi maruoiba pau khara khangasaraga miyamda khudo tamjage. Ngasi su governor na luchingduna tonga ma project singi matangda review tawkhre. Ngarang Manipur gi governor Ajay Kumar Balana luchingduna high level security meeting pangthokhraba matungda ngasi su makha tana Manipur gi oiriba law and order gi phibam asigi matangda review meeting amu hana pangthokre. Ngasi pangthokkiba review meeting aduda state asida paikhaliba National Highway Project sing review tawkhre. Lona Manipurda hauji paikhaliba tonga project singi hauju oiriba phiba review tawba yauna thabak sing asi pangthoknaba honabada thengnariba ayet apan amadi khudongchadaba kayagi matangda kupna khanna nainaki haire. Khanna nainaba aduda National Highway and Infrastructure Development Corporation Limitation gi Executive ki Director MS Debalana state asigi tonga mafam singda paikhaliba construction work singi hauji oiriba phibam gi marik sumba report thamki. Thabak sing asi paikhapa matamda athingba kaya piribase lehendanaba su governor gi miyeng chingsingki. Makha tarakpa pawda Manipur de liquor scale 5.7 gi changda hiwa hakhre. Ngasi ayupung 13:03 rom taba matamda Manipur de liter scale 5.7 yongna hiwa hakhre. Saurakna minute ahum lom awang amasung nupoktaga singduna hiwa hakhiba dugi epicenter memaga tainariba Manipur gi kamjongdo oiki. National Center for Seismology NCS ki report ki matung inna hiwa hakiba du lainungda kilometer 110 oiki. Makha tarakpa pawda Biren na governor da PR tha ahum thambinaba Wapham thorokliba si sengdokpiu. Manipur gi Chief Minister oiramba Nongthoma Biren na state asida tha ahum president rule thambinaba governor da hairamki haba Wapham ama thorokliba sigi matangda miyamda sengdokpiu haina khundraupam AC gi MLA Thoksom Rokeshwar na phongdorakle. Wapham asinga si panga yadongda nauna saba Women's Welfare Association gi sanglen sangaba gi tharamda phongdokhibani. Tharam adugi athoiba mingthural gi warolda TS Rokeshwar na hai miyam gi mihut na lengak pahaiba si lamdam asigi miyam gi apambani. Lengak semba yaraba MLA marang kaini leiriba BJP na karigidamak lengak semba ngamdribano haike. Amaromda miyam na pamdaba president rule bu thambiyo haina hanagi Chief Minister Nongthoma Biren na governor da taksilami haiba si laibak chibani. Athuba matamda miyam da sengdokpiyo haina mahangna appeal tawki. Makha tarakpa pawda Post ki Santi gi paujil puba khongchat Kuki gi area da chatpa yaroi CSO Federation of Civil Society Organization Post na tha asigi Nepal dagi buffer zone hana security na ngak sendana leiriba mafamsingda Santi gi paujil puba khongchat ama lamdam asigi miyam galonina chatpa horagani haina phongdokhiba pung 10 phadrengai Kuki CSO amade Belas Volunteer Eastern Zone gi ngamkhaida khong thangjilakpa yaroi hana warning tawrakre. Amaramda Kuki Alliance for Nampi Awakening Movement kanan mathadorakiba zerol amana athingba asigi mayokta folks na lairoidavani khongjat adugi matangda Kuki zo miyam amade Kuki Alliance for Nampi Awakening Movement kanamna negotiation amade anisuba warning lairoi maduda tholapa aphadugi data folks na pujagadavani hairakli. Makha tarakpa pawda athubada lengak lehalu haina imagi mairagi mihut kanguna baraki president da memorandum pisingkre. Lenga ama semba yabagi MLA masing shuna leiriba state asida lengak lehenbagi mahutta president rule thamba yaningde athuba matamgi manungda luchingba khanduna lengak lehalu haiba dabi yauna ngasi imagi mairagi mihut kangu amana baraki president amade BJP ki National President JD Nanda da memorandum pisinbaga lonana unabagi matam pipinaba haijakre haide. Imagi mairagi President TH Sujatana luchingba mihukangu singadu ngasi ahamba oina baraki President gi office da satuna memorandum amadi unabagi matam pibinaba haijaduna cherol adu pisingki. Madugi matungda Central BJP President JD Nanda dasu chapmanaba cherol adu pisingki haide. Baraki President amadi BJP gi official singi maikedagisu numit ninigi manungda unanabagi pau pirakpa leire haide. Maram aduna imagi mairagi team adu unanabagi matam sem sa aduna Delhi da lairi haide. Makha tarakpa pawda
Police station kayada leptana khulai khusinnarakli. Khulai pikhalapagi matam hayeng loiragani. Manipurgi governor na security force dagi lut tawkhiba amadi illegal oina sijinnaba khulaising khusinnaraknaba thakhiba matam hayeng nungthil pung 8 da loiragani. Security force da khulai pikhalaknaba matam sangdokhibaga loinana ngarangsu tungan-tunganba police station singda nongmai 13 amadi atay polamsing khusinnarakre hairi. Police ki pauna hai ngarang Bishnupur district ki oina CDO Bishnupur unit Pausha Ikai PS Imphal East district ki oina DCO unit Porompat Andhra police station Porompat police station amadi Iringbum police station Imphal West district ki oina Maya Imphal police station da nongmai amadi khulaising khusinakibani hairi. Panba yabadi hayeng phawbagi manungda khulai sinarakpasingi mathakta logi oiba action amata lakhaloi karigumbada hayeng phawbada khulai khusinnaraktrabadi operation chathaduna security dagi lut tawkhiba khulaising amadi illegal oina sijinaribasing phagatkani haina governor Ajay Kumar Balana phongdokhiba laikhrabani. Makha tarapa pauda Manipurgi irang yengsinaba India gi human rights da khangalakhiba Bokar Borthagapa phongdarakli. United Nations gi High Commissioner for Human Rights Mr. Bokar na Manipur da tha kunganithoi helaba irang asi yengsinaba India gi human rights da khangalakpagi damak Bokar bo yumnam hoidro makha laikai gi youth club amadi chakhoi khongthang apunbal nupi lupna thagapa phongdarakli. Wapham asi Manipur Press Club ki thangjing hall da pangthokhiba paugi mifam amada kumja 2,212 amadi 2,212 da UN mifam da saruk yakhiba joda hydrogen na phongdokhibada haujilamda masida thoklibi irang asigi matangda mahakna UN mifam da hanjin wafam pukhatuna wangangbadagi UN na hiram asigi matangda thijinaba khangalakibani haujik chathariba UN gi mifam asida su mahak saruk yaba chakani. Relief camp da leriba singi dama achawal sempham ama lauduna makhogi similon chakhoi hannaba hotnaragani haiki. Paugi mifam aduga mari lenana chakhoi thorong apunba nupi lupki secretary Dayani sapamna phongdokhibada yoda hydrogen na UN da lamdam asida thokliba irang asigi matangda pukhatuna UN ge High Commissioner for Human Rights Mr. Bokar na irang asi yengsinaba khangalakhiba bo thagapa phongdorakli. Makata na yoda hydrogen na UN gi mifam yawa chatpada miyamna mateng pangani haiki. Makata rakpa pauda Manipur da thokliba irang asigi warosim purakpa ngamdringaida PR thamjilakpana miyam kham thengna ware nupi lup India government na Manipur da thokliba irang asigi warosin ama purakpa ngamdringai cherak asida lamdam asida nang hongnana PR amuk thamjilakpa asina miyam kham thengna ware haina Loyaram apunba nupi lup Khomonggi President Khongdram Ibem halna phongdokre. Ngasi Manipur Press Club thangjing hall da pangthokhiba paugi mifam amada wapham asi phongdoloduna Ibem halna makha taraduna hai haukiba chahi 2,213 gi me 3 dagi hauduna ngasi phawba kuki metan singna chatharakli balal asida India government amade security force singna mathau ningthina toroktabadagi ijakaya ifurup Majati kanjanaba khulngakuna wana punsi lele khulngapa sing thoroklamdrabadi maite phurup lamdam asidagi mutkibasu yai lodina center na micham yam ngak sembinaba tharakiba central force sing na micham yam ngak sembagi mahutta nakal amada tongsinduna tholibi iranga se hena sautho hannaba masa amapidi maram aduna Manipur gi saktam kaidanaba tholakiba isa isu kaya phajim pusimbagi thabak chathariba asi athuba matamda lekpadabani amade Manipur gi governor Ajay Kumar Balana thokhiba order amagi matung inna lonu yadaba maungda pairiba khusu khulaising pikhalaknaba thokliba order asi ching amadi tem animakta chap manana chatnagadabani haina su phongdokhi.